मरुओइब पाव नेशनल हाईवे चामा अनि ए सेक्शन की संक्षिप्तगी टेक्नोपल फाउगी लंबी पाक्थोखनबा अमदि हेना फगतहनबगीदमक मिनिस्ट्री ऑफ रोड ट्रांसपोर्ट एंड हाईवेज ना लुपा करोड़ 7.3 लाख रुपये काइथोकपदा अयाब पीख्रे खुलंगाकपा मियोय अमा सिखिबा अमसुंग तरुक नखुलाई कोनना फासिंखिबाबु यामना कन यानिंगतबा फोंदोक्तुना ngasi थौबाल कियाम बाबू कैथेलदा नेशनल हाईवे तंखाई थिंगुना मियामना वाकन मिफम फमदुना खोंजन संसिंख्रे कक्चिंग डिस्ट्रिक्ट की कैरक्ता नॉन लोकल अनि हातलंबगी थौदोक मरी लेनना सथिखिबा ऑपरेशन दा मणिपुर पुलिस ने कक्चिंग की तोंगान तोंगान मफम अनि दगी लोन थिंख्रबा केसीपी पीडब्ल्यूजीडी कैडरी निपान खुलाइगा कोनना फारे मणिपुर के गवर्नर लक्ष्मण प्रसाद आचार्य ना राष्ट्रपति भवन दा प्रेसिडेंट द्रौपदी मुर्मू गा उनादुना मणिपुर दा हुजिक ओरिबा फिल्म मसिगी मतंगदा पाउदमख्रे अमदे चही तरा की ममांग थोखिबा मी अमा लैखिदबगी थौदोक्ता सही 63 सुरबा मियोय अमा सही मंगागी फादोक पीख्रे लैखिद्रबगी इमुंगदा लुपा लाख मंगागी कंपेंसेशन पीनबा कोर्ट न लेंगा तखनख्रे खरमजरी आइस्कोम मणिपुरी पाउ मीटिंग ताबिरिबा ख्वाइ पुनमक पुतारामना ऑक्सरी हौजि पाउ संदोकना पिजरी नेशनल हाईवे चामग अनि ए सेक्शन की मनुसना संसक्तगी टेक्नोपल फाउबगी लंबीगी पैकेज नंबर 3 असी पाकथोक हनबा अमदि हेन फगत हन्नबगीदमक मिनिस्ट्री ऑफ रोड ट्रांसपोर्ट एंड हाईवेज ना लुपा करोड़ 7.3 लाख 64 काइथोकपदा अयाब पीख्रे इंकुमजा लिसिंग अनि कुनमरी कुनमंगागी मखादा पुन किलोमीटर 94 सांगबा लंबी असी हाना सिंगल लेन ओइरंबदगी 2 लेन मसांग ओइना हार्ट सोल्जर याउना हाइरिबा प्रोजेक्ट असिगी मखादा सेमगतकदबनी हाइरि हाइरिबा अयाब पीबगी वाफम असी ngasi यूनियन मिनिस्टर फॉर रोड ट्रांसपोर्ट एंड हाईवेज नितिन गडकरी ना महाकी सोशल मीडिया प्लेटफॉर्म एक्स हैंडल दा खंगलखिबने हारिबा लंबी मसा ngasi खोंगलोदगी हौरगा कसोंग खुलेन फावबा ओइगनी अमदि लंबी असिना उखरुल अमदि कामजोंग अनिबु समजिना हनगनी लंबी असी हेक लोइबगा लंबी असिना चथोक चसिन नुंगाई हनबता नतना लंबी सु हेना टेंशन हल्लगनी हाइरि डिस्ट्रिक्ट अनि असिगी मरक्ता लंबी नुंगाई हनबता नतना माइकई असिदा सेंथोक लंबी ओइहनबा याबता नतना चौखटपगी ममी अमसु लाखनबा ngamlagani मसिगी मथक्ता प्रोजेक्ट असिगी मतेंगदगी टूरिज्म चौखट हनबता नतना मनाक नकपदा लेइबा मियांगी सेंथोक लंबी पीबता नतना थबकसु फंगहनबा ngamlagani हाइना यूनियन मिनिस्टर नितिन गडकरी ना महाकी पोस्ट अदुदा पलकले थास्तिगी तरामरी के अयुक्त थौबाल डिस्ट्रिक्ट की हैरोक पुलिस स्टेशन की मनुंग सनबा सलुंगफमदा मणिपुर पुलिस अमनि कमांडो की अपुन मखुतपु अमगा खुदथोकनबनी हाइबा थौदोक अमदा खुलंगाकपा मियोय अमा सिखिबा अमसुंग तरुकना खुलाइगा कोनना फाजिनखिबाबु यामना कन्न यानिंगदबा फोंदोक्तुना ngase थौबाल कियाम बाबू कैथेल द नेशनल हाईवे तंखाई थिंगदुना मियामना वाकत मिफम फमदुना खोंजंग संसिनख्रे तुंगदा मियाम अदुदा खोलाव कया लाउरदुना एसपी थौबाल की ऑफिस फावबा खोंसत अमसु सतख्रे मिफम अदुना मिशी मीना थोखिबा थौदोक अदुदा चेनबा सिंह थबक्तगी लौथोउ फाजिनखिबा खुलंगाकपा तरुक कंडीशन अमत थमदना अथुबदा थादोरकदबनी करिगुंबा लेंगाकना थबक्ता ओंथोरक्तरगदी मियामना हेने कनबा खोंजंग कया चंगसिलकनी हाइबा वाफम सिंह थमलकले वाइथौ कियाम सिफाई हाउखा अमसुंग थौबाल खुनौदा लैरिबा लुप 19 की अपुनबा लुप अमा ओइरिबा मैतै कम्युनिटी जॉइंट कोऑर्डिनेटिंग कमिटी MCJCC ना मपुंगोइबा थौदांग लौरगा पांगथोखिबा वकत खोंजंग अदुदा मणिपुर की मफम कयादगी लाखिबा मियाम तोंगान तोंगान बा लुप कयागी लुचिंगबी सिंह सुसरुक याखी Brutality killing of Lystrom Priyam Maitai and arrest of 6 village volunteers haiba banner makhada sathakiba wakat khongjang aduda khulngak pahat pa yaningdei Lystrom Priyam hatpada chenaba police personnel sing thabaktagi lawthou kanglai paki mafam punamuktagi Armed Forces Special Power Act lawthou matiksa daba CM khudakta fam thadou khulngak pu sing faba punba yaroi kuki narco terrorist sing maru fangna muthatkadabani amadi kuki MLA fam dagi lawthou फाजन किबा खुलंगाकपा सिंह खुदक्ता कंडीशन अमत याउदना थादो ई मसेल ओनसिन दुना हाटपा खुदक्ता लेपु तंपाकता थौना फबगुम सिंह दसु कमांडो की चपचाबा थौना उडलु पुलिस कमांडो सिंह ना मिचमदा अकन बस हागनु हाइबना चिंगबा प्ले कार्ड सिजनखे वाकन मिफमदुदा वांगांग खिबी
Tongan tongan balup singi luchingbi singna salungfam gi thodok adubu yamna kanna yaningdabagi wafam sing phongdok nakhi tungda wakan mifam adu da saruk yakiba miyamna babu kaithal dagi laktuna thawal da pula punsin duna mafam adu dagi DC thawal gi office fauduna SP thawal gi office phawa kholau ke lauraduna khongsat amasu satke aduma pu pamdaba thodok sing thoktana ba security gi akan ba section thorang sing paikhatke Wakan mifam adu da saruk yakibi Maitai Community Joint Coordinating Committee gi Women Wing gi Secretary Pebam Indirani na phongdorakibada handak salungfam gi thodokta State Force na MCJCC gi manung sanba thawal khunau dagi khulngakpa naha amabu yamna tamthina hatkiba duka tarukna fazanduna thamkiba adabu yaningdaba phongdokna khongjang asi sangsenbani kuki khulai paiba singna haukiba kumjali sing aniga kunhumdoi gi megi tang ahum dagi landa salikpadagi khulngakpa isa singbo thawai khubakta haptuna chingya tamyada leiduna ima ibil singbo amadi maitai furup pungak senduna achawa thodang lauduna laklibani adubo State Force singna thawai khubakta haptuna khulngakliba icha singbo fa duna hatpa ase mama ibi singna yaba ngamloi haiki Sakhang daba singna kairakta non-local ani hatkibaga mari lainana police na chingnaba mafam singda paktak nana thibu humbagi thabak sathabada Kakching Police Station ki manung sanna laiba Kakching lamkhai dagi lona thingkraba lalhaulo KCP PWG gi cadre nipan fare Manipur Police ki kangbu wamana sathakiba atopa operation amada luk asigi cadre ani amasu Kakching ching Kakfam area dagi fare hairi police dagi fangba pau amagi matung inade Manipur Police ki kangbu wamana Ngarang Kakching lamkhai da sathakiba operation amada KCP PWG gi cadre Irengbam Rameswar Singh chahini funipan fabangamki makhata na wahang pang sathabada mahakna phongdorakpagi matungina Kakching mamang sing laifang loknung da leiba kem amada thibu humbagi thabak sathabada atopa cadre taret amasu fagatpangamki phara miyoi sing adudi Elangbam Herojit Singh chahini fu Haikurzam Prem sahi kunnipan Okram Arundatta Chahi Kuntra Sanjam Robinson Chahi Kuntaret Okram Amarjit Chahi Kuntra Mathoi Aribam Ghanendra Jit Sharma Chahi Kunmanga Amadi Chongtham Rajkumar Chahi Kuntarukni Makhoidagi magazine yauba 7.65 pistol ama magazine yauba country made 9mm pistol ama magazine yauba .32 pistol ama magazine yauba country made 7.62 sniper rifle ama DBBL gun ani SBBL gun ani detonator ga konana HE grenade ahum Kapa yariba nongmai maru taraga mapan tokning ani charger ka konana baufeng handset ani mobile handset tara registration number yaudaba two-wheeler ama amadi atai polam sing su fagat pangamki hairi Manipur Police ki atopa kangbu amana Kakching sing Kakfam area da sathakiba thibu humbagi thabakta KCP PWG gi cadre ani amasu fabangamki Makhoi ani adudi Lisam Premananda Maitai atopa ming poirai chahi nifumanga amadi James Ningthauzam chahi nifumari ne Makhoidagi mobile phone ahum amadi four-wheeler ama fagatle hairi. Nakal amaromda KCP lamyan ba khuman gi PRO chingkhai ngan bana thadorokpa serol amada haukiba tang tara marigi numidang wairamda non Manipuri ani hat khiba thodok adu party asiga mari lainade party asida atamnana toina miyamda lana uhanna balalong ama toina tattana utsaibagi hainabi Manipur laingak amadi mari lainaba kayana silakle revolutionary gi wakhalol amada imalaiba kidama kathoktuna lakliba yawol ihau hauriba ichil inau kayana su nupa thoktaba politics ka mari lainaba ishagi oizaba khara fangna bukhotnaba gum khulai oina sizinahan bagi hainabi leiriba kayana khudakta thadoktuna nupa thokna aikhoina tawbani haiba ngamna thabak tawbiyo state ki law agency kayana su achum aral thibagi mohuta mathak tongba kharana haiba inba saduna mamang thaktagi chatharapa ashonba hainabi kaya thadok piba sumgani Hauzik Manipur gi oiba fibam asi yoro fauba aikhoi masel bhab tanadriba asi matam leiringaida semdok haudrabadi tungda aikhoi masel gi marakta amuk hanna bhab tanarakani haibagi thajaba leitre isha gi leiriba mafam maduda ithau taunasi professional amadi politics aninga khara khetnaba leibiu thokiba thodog adu party asina haksina lawi athobada achum aran puthoktuna miyamda utchaiba myoi singadu miyam mamangda puthoktuna khanghangani hairaduna Miyam da lana uhallibagi thawong asi makhatana tawbida na bamari lainaba singda khangalakli
President Draupadi Murmuna Assamgi Governor Oibaga Loinana Manipurgi Thausu Puriba Lakshman Prasad Acharyabu Rashtrapati Bhavan da Kauduna Manipurda Hauzik Oiriba Fiba Masigi Matangda Wari Sanakre Paugi Likhul Lamana Hai President ka Unakiba Aduda Governor Lakshman Prasad Acharyana Assamgi Wafam Kya Thambagi Mathakta Manipurda Hauzik Thokliba Irang Asigi Matangda Akupa Paudam Amatamki Governor ki warol sing takraba matung Manipur ki fiba masigi matang da President na haksin lauduna kariguma thabak khara lokhalak pa yabagi thajabelai hairi kari thabak lokhalak kadabagi haiba chapsaba khangdrabasu Manipur da President's rule thamlakpa natraga Manipur ki Legislative Assembly bu animated suspension da thamlakpa yai haiba wafam sing maikai kyadagi thamnaraklei Chahi tara ki mamangda thokiba mi sibagi thaudoka mari leinana thaudok aduda chenaba babu kauba mioi ama sahi manga gi phadok pikhibaga loinana laikhidraba mioi gi imungda lupa lakh manga gi compensation pinaba Bisnupur district ki session judge na Manipur lengakta khangankhre thaudok thokiba matamda babu chahi humpurom surabasu haujikti chahi humpudra sure tha astigi tang tara humdoida session judge and Kriti Changi Court Sathakiba hearing da Babu Mahaki Laikai Maktada Leminaba Nomaitem Iboton Koba Mioi Ama Laikidabagi Matangda IPC section 304 2gi Makada Mara Lairi Haina Lautokibani Panbaya Badi Mahak Hana Police na Pabadagi custody da Leram Labamatung Bel da Tadokiduna Mayum da Lerakpani Hairi Pokhai Driba Mortar Bomb Ahangba Ama Luang Sangbam da Laiba Chief Minister N. Birengi Lanai Yumdagi Kilometer Amarom Satlaga Laiba Koirengai Khonghampat Lambigi Mafam Amadanga Seyuk Lairamba Thengnakre 51 mm gi rocket propelled bomb adu manaknapada Laiba Miyoi Singna Thengnarakibani Masina Maram Oiraga manaknapada Laiba Miyam da Pakhatpa Amadi Sarangnaba Ama Phawalei Police ki pau amagi matung ina haiba ahangba rocket propelled bomb adu ahangba case ni hairi Dhanamanjuri University ki makhada lairiba college manga gi apanba students union gi election hosdik fauba pangthok pidabagi university asigi makhada lairiba mahairoi kayana haurakduna ngasi university asigi administrative block A block su solon sinkre mamang sahidagi hauna hosdik fauba university asigi makhada lairiba constituent college manga gi students union election pangthok tana lakpana mahairoi singda khudongsa dabagaya haibadi mark sheet admit card laktaba asina paisa hena changba khudongsa daba kaya thengnare asigum khudongsa daba singasi yengsin binaba inkumja lising ani kunmari kunmanga gi student union gi election panthok pinaba mari leinaba singda December gi tang tara phawgi manungda election gi notification thok pinaba haijaba laikre adubu ngarang December gi tang tara taruk phawgi manungda notification thoklakani haina thajaba pikhaka Housing Fauba notice Tolok Tabana Nasidagi Hauraga University as sitting in Migi Kongjang Chansin Bani Haina Geography da Manga Suba semester da honors Tauriba Mahiroi Oinam Hitler Koba Amana Fondorake Union election ki notification ja thokke haiba ki thaja pirak padagi apoi je makhata yang chata da bidu tumina thopira ani khanna date 16 ba ko ngai jaru lakpani adubu date 16 hetu ba asiba ba Union election ki notification tolak ta badagi ngasi date 17 December date 17 dagi university se sada tawjeri haina press sina mayam hamda hajiri Haukiba November thada Haurakhiba Miyangi Ihauda Minister MLA Kayagi Yumai Thakiba Amadi Pochai Kaya Amang Ata Thokhankiba Thaudokta Yaukiba Minister Govindas Konthongjangi Ningthaukhongda Leiba Yum Mai Sakiba Adugi Phibam Ngasi Chief Minister Nongthongbam Birena Hakthengana Yengsinkhre Amang Ata Thokiba Singadu Chief Minister na Hakthengana Yengsinbibaga Loinana Miyangi Mute Singna Mayok Nariba Awaba Singbu Khangbibagi Damak Minister Govindas Konthongjamna Apenba Phongdokhi Makataba pau pizza dringa da atemba break amatang lamzari. Zoom gi production bu India gi mafam singda yohon bada mating pangliba ONDC network maming lairaba Maira Foods ki founder na kari hairi. Government ki initiative amani haibagi na ahong mamanda service provide to bagi amo olbasida khoida pa ki chana bam oigani haidana halaga to gi. Ina sina bada nungai rabani na mayam su si kana bada to bi habde haidani.
ONDC yauduna adongi product India sunba thungna yolasi akopa marol gi damak 7628043003 da contact to. Admission open. Honeycomb Foundation School Mongsangi Bore Makongi English ngani kun mga kuntaruki oina academic session day care dagi class 3 fawgi oina admission to bahogzare. School asi qualified amani train to robo za singna angang singna tunggia sa uhanduna takpitambiri. Bizari ba kudong saba singa dudi mama pa sap mana ba angang ani na traga masidagi helabadi ani suba angang oina sada kuntra discount bizari aduga ahum suba angang oina free admission bizari. Loina na relief camp na traga irang na sokalaba mafam singi damaktadi free admission bizari. Van service jahi ga sana raba sanaport Ningtina Sentin Sajilaba classroom sing Luina CCTV camera, January kun English singani kun mga fawagi manung da admission tawrabadi, Sada Yankay discount pizari, akak naba sit karakaktani, kudong saba silawi ho, ngasi mag office ta lakto na tanabi ho, office hour 9 AM to 2 PM. Amukana taram loksari makhataba pao. Lamdam asida layriba ngami sing ase ngami amagumna sum laybagi matam oiraktre. Matam gi thoklakliba nga khuyo kaya asisu yengduna nga yokpa ngami ama oina lam asida khang hairaba entrepreneur ama amamam oihendingbagi apamba lei haina Manipur University ki Vice Chancellor Professor Naurem Lokendra na fongdokre ngasidagi hauna nami humni sumna sathagadaba entrepreneurship development through aquaponics haiba hiramna training cum capacity building program ama Manipur University ki court hall da pangthokiba thoramda wafamasi Professor N Lokendra na fongdokhibani mahangna makhatana haikibada lamdam asida leiriba ngami singasi chehi kayadagi khang hairabi ngami ama oiduna lakhre adubu masigi mathakta ahenba innovative oiba wakhal sing puthoktuna ngayokpa haubibaga loinana lam asida khanglaba entrepreneur amamam oina bohona haningi haiki Manipur University ki Department of Geology na Bharat Vikas Parishad ka khusam naduna ngasidagi haukiba training program aduda guest of honor oina Central Agricultural University Imphal gi hanagi Vice Chancellor Professor M Premjit MU gi School of Agricultural Sciences ki Dean Professor GK N Setri University Asima ki School of Life Sciences ki Dean Professor Devananda Ningthozam University Asigi Department of Botany gi Head Professor Kananbala Sanangthim na sarokya ke Thoromaduda Directorate of Coalwater Fisheries Research Bhimtalgi Director Dr. Pramod Kumar Pandena preside Tokhe. From Dimapur, from Ziriban to More, very active economic activities were there. Many people in the state, irrespective of gender and age, they were very restless to take up initiatives for income generation, for profit, for modernization of their way of life. But for some reason or the other, the entire thing now has again been slowed down. It is in this context that this particular 3 days workshop is very, very important and very relevant. I also agree that in the last 75 years after India's independence, for some reason or the other, the state of Manipur has not been very successful in pushing through programs of economic modernization. Manipur has done well in the field of culture, in the field of sports, in the field of physical culture, in the field of health sciences, because the best mind in the state joined the field of health sciences. About 10 years back, I was very confident that Manipur was about to take off in the field of economic modernization, because the Act East policy was going very well. There were regular movement of Manipur State Power Distribution Company Limited MSPDCL gi official singna tongan ba maphamda red sathabada ngarang maihura lambagi Imphal Electrical Division 4 gi area dagi mioi taret phare loinana mai gi aton ba bill thi dabagi consumer taruk mai disconnect tawkhre makata na mai fa bagi drive assist sathakigani haina MSPDCL gi General Manager Commercial gi mai kai dagi khangalagli Numit nini gi oiba basic life and fire safety training program ama Manipur Fire Service Department na sinduna fire substation sanapati danga siloisin khre training program asida Maruoina hospital amini school gi staff sing saruk yakhi masina khudaki oiba maihau langpok tholapa matamda matam sana thingnaba ngamlagani haloinana maihau langpok tholakadaba dagi sunga thokpa ngamlagani officer in charge fire substation sanapati na khangalagli
National Health Mission ki makhada National Program for Palliative Care NPPC amasung District Health Society Thobal na sinduna ngasi World Hospice and Palliative Care Day 2024 ki palan thorom Thobal Wang matabada leiba Chief Medical Office ki Office Complex the Pangthokre 10 years since the resolution How are we doing haiba pandam the Pangthoki bathorom aduda Chief Medical Officer Thobal su oiriba DHS Thobal gi District Mission Director Dr. Y Nokulna athoiba mithunglen NPPC DHS Thobal gi District Nodal Officer Dr. Thuingaren Sariona Thoramapu aduga NPNCD Thobal gi District Nodal Officer Dr. M. Bikramjit amasung DHS Thobal gi Program Manager says Basantana akhanaba mithunglen sing oina sarok yakhe Thorangi athoiba mithunglen gi warolda Dr. Y Nokulna phongdokhibada aikhoigi ahallaman singbu Luna Chana Nuksina Loinabigadabani Makoigi wa Tasi Makoina Kunaida Tauramba afaba thabak singthana bigadabani macha masu sing nasulenga ki hakselgi loisang singdagi fangliba layeng bagi amadi lemna ana layong singi changyeng sing tokthokpi gadabani aikhoi medical gi lamda lairiba singna mapung moiba thodang lomina duna hanadagi supai khatuna lagliba sing makhatana su sathabiduna punna hotna minasi haina apil su tawkhe Thoramadu the palliative care piriba anaba singda ningthamgi blanket singsu yenthokhe Nupina Nupigidamak Amadi Urban Primary Health Center Langol Tarung Anina Sinduna Health Center Asida Nomagi Oiba Oral Breast Amadi Cervical Screening Amagaloina na Lemna Laboratory Investigation Tawagi Thoram Amapang Thokre High River Screening Githoram Adu Danupi Humpudra Romna Saruk Yaki Thoram Adu the National Urban Health Mission Gimaikadegi Dr. Swaru Prani State Nodal Officer, Medical Officer, UPHC Langol Tarung, Dr. Yumnam Rati Manjuri Amade, Nupina Nupigidamaki President Khetri Mayum Babili Susaruk Yaki. Cancer say early detection and the screening so that we can take up early intervention. Hai basi ai khamjage mayam su sigi awareness se mayam su khangbi raga lakpi na ai haijage. Mathang Chahigi February Tang Tarani Thoidagi Taraturuk Fauba Lafel Patel Leba Tantha Police Cinema Holda Ani Suba North East India Film Festival 2025 Manipur Thona Manipur Film Forum Manipur Amade Department of Information and Public Relations Napuna Sinduna Pangtok Lagani Hairi Imphal Ginitai Patsu Tekta Leba Department Asigi Conference Holda Paumi Singu Unavada Second edition of North East India Film Festival 2025 Ki Organizing Committee Ki Chairman White Nilasandra Nafongdo Kibada Ahanba North East India Film Festival 2024 Ministry of Information and Broadcasting gi Midyang Makhada Chahi asigi Mars ki tang ahum dagi kuntaret fawa pangthokhi ani sube edition ase Manipur da pangthok nabagi damak Ministry dagi sponsorship fanglei festival ase National Film Development Corporation na pullaga sponsor tawragani Ahanba North East India Film Festival the feature film khakta utkhi handak Ministry gi chatna kanglon gi makhada feature film amadi non feature film animak utkani Yamdrabada film kon manga dagi tadana utnaba sem sare apply tawgaduri ba film singadu feature film da minute humpudra ni thoi dagi na chamaga marifu sangba amadi non feature film dana minute kuntra gi makha oigani festival asri Manipur Arunachal Pradesh Assam Meghalaya Mizoram Nagaland Sikkim amadi Tripura haiba North East state nipana sigi film sing changdam nagani organizer singna film kon manga sigi mathakta afaba film lakpa adu spot censor board lawdaba yaurabadi Utnabagi non-competition session na thamgani. Film Festival asti the award nipan thamli award sing adudi best feature film, best director of feature film, best screening of feature film, best cinematography of feature film, best editing of feature film, best sound of feature film, jury award of feature film amadi best non-feature film ni haina mahang makata ki. District Youth Affairs and Sports Thawal Nusinduna District Level Youth Adventure Camp Amade Youth Awareness Camp Ama District Youth Affairs and Sports Officer Deven Moirangthem Gimiteng Makhada Mapung Fana Pangthokre Thawal District Khongjom da Leiba Mega Tourist Center da Tha Asigi Tang Taramari Amadi Taramanga da Indian Mountaineering Foundation North East Zone Secretary Suiriba Maming Leiraba Adventurist Dr. Kangabam Romeo Maitaina Lamjing Lamtak Piduna Pangthokiba Camp Aduda District asigi tongan ba youth center singdagi lakpa nupa masa amadi nupi masa yangkhai saruk yakhe
Saruk yakiba nahasing adugi manungda Kodom Pokpi Sports Complex ta hangduna leiriba relief camp tagi nupa masa amadi nupi masa tarit yauki camp aduda saruk yakibi nupi masa amana phongdorakpada haukiba chahi gi megi tang ahum dagi haurakiba lal asina maram oiraga Jarang number fivum amada leiriba sida asiguma camp ama sinbiduna makoiba saruk yaba phanghanbiba haibasi hainingai leitana nungai Game asi saruk yabadagi stress amadi anxiety kaya leiramba du hojikti yamna fagale matung tarakpada sosigumba outdoor camp sing makhatana sinbiduna lanjena duna leiriba nahasing saruk yahanbiu haiki nominini satakiba camp aduda adventure sports ka mari leinaba practical amadi theory sing takpi tambikiba galoinana rock climbing rappelling Jumar climbing, trekking, water sports samadi nature walks ki basic training supiki. Game asida Swachh Bharat Abhiyan gamari lainana saruk yakiba singna Khongjong War Memorial Complex ta lam 26 singmagi thoram amasu pangthokki. Kumbi wangu lambi athobada semnana balenga ki thorang leire lambi thong fagat hanba haibasina pandam ama oiduna lagli haina kumbi SC MLA S Prem Sandrana hairi BJP kumbi mandal na sinduna kumbi SC asida miyamna mapung oina tawhaningba thabak singi matang yauna wangu tera khongi polling station 29/26 amadi wangu sabal gi mioi kya MLA ga pun sakhang maikhang naduna MLA na SC asida tawrakliba thabak thoram sing adubu apen ba pokpadagi MLA ga pun chatminaragani haiduna BJP gi lengyan yan bagi thoramda MLA na haikibani thoram aduda wangu borayang bi Saiton Gram Panchayat ki administrative committee gi chairman sing Amom Kesorzet Tiam Romesh amadi M Ibomsa BJP Kumbi Mandal gi president Seram Angau Shana secretary W Thauba BJP Bisnupur district committee gi vice president KS Laxman Susaruk yakhi Loisilapata marui babau amuka na pizari National Highway Chamaga ani A section ki sangshaktagi technical fauri lambi pakpok hanba amade hena pagat hanbagi damat Ministry of Road Transport and Highways na lupa ko ta trek kumputra mathoi galak kumpuma thoi kaithokpada ayaba pikre khulngak pamioi amasi kibabu sungtaruk na khalai kona na fazin kibabu yamna kan yaning da phongdokna ngasi thawal kiam babu kaithonda National Highway tangkai thingna miyamna wakami famduna khongjong samsin kre Kakching district ki kairakta non-local ani hatlam lagi thodoka mari lenina sathakiba operation da Manipur police ne Kakching ki tongan ba mafum ani dagi lona tingraba ACP PWG ki cadre ni pan khulai ga kona na pare Manipur ki governor Lakshman Prasad Acharya na Rashtrapati Bhavan da President Draupadi Murmu ga unadana Manipur da hojik leiriba oiriba phibam nasti matang da pagdom kre amade chahi tara ki mamanga thokiba mi ama laikhidabagi thudokta chahi humpudra suraba mi ama sani mangali fadok pikre laikhidrabagi ininga lupa lakh mangali compensation pina ba court na lengak takhan kre Hausi fawbagi ISCOM news na pizza Manipuri paw matanga sa loizere minig tabiri basing mamuka na khurumzari